Thasigi Taranipalda Kunmanga Suba the Graduate Uprising and Unity Day Pangthoklagani Sem Saba Loire Lamdamasigi Miyam Punna Sarukyaminase Haina United Committee Manipur ki President YK Dhirena Miyamda appeal tawrakli ngasi kwa kaital de leiba amukugi office ta pangthokpa paugi mifam amada wafam ase fongdokladuna mahakna makatana hai kumja Englishingani kunmathoida Government of India na lamdam asigi territorial integrity amasung Manipur gi apunba saktam thugaina ba hotnarakpadagi lamdam asida thengnakiba akanba safu adu thengnana ba hotnabada thawaina ponthapi khraba athoba athobi singi mafamda ikai khumnabut poina haikat laikat tambagi thauram chahi khudingi pangtoktuna lakli chahi asigi oinasu kunmanga suba the Graduate Uprising and Unity Day ki thauram kekrupata leiba the Graduate Uprising Memorial Complex sa pangtoknanaba sem saba loire Thorum ase pangtoknanabagi damak organizing committee amasu semle committee asigi chairman oina YK Dhiren vice chairman oina Sorokhaibam Sanjoy convener oina Pratap Lesangthem co-convener oina Santana Hagpam amadi finance ta Momocha Khalle chahi khudingi miyamna sarugyaduna athoba athobi singi mafamda haikat lekat tamduna lakiba adugumna chahi asigi the Graduate Uprising and Unity Day ki thoramda miyamna sarugyabiyu amadi haikat lekat tambiyu hainasu mahakna makatana phongdorekli koi athobi sing adugi lepaki apunbagi sakam gi damukta thawaina pontha pibi khraba dumlaba athobi sing adugi mafamda haikat tar lekat tambagi thoramasi pangthok chanabagi damukta sem saba ekoi punamangna ekoi committee sina sinjari hariba haikat lekat tamba the Graduate Uprising Unity Day kuninga mangarak suba thoramasita Manipur de leibiri balaipak miyam punamangna ekoi Manipur gi apunba masung Manipur gi ngamkhai gi damukta thawaina potha pikraba thobu singi mafamda haikat lekat taminduduna Manipur gi yelhomi amasung Manipur de leimineri ba furup khuding makki amatoi ba wakhalol da sagan minabagi adum la patanza adu miyam de lomina si amasung thobu singi mafamda haikat lekat taminasi haiba wafam sigatan oina tentang na thamjaningi si Paugi mifam aduda amukogi president amasung the Graduate Uprising and Unity Day Organizing Committee Vice Chairman Sorokhaibam Sanjoy Hai Government of India na lamdamasida chathariba proxy war ase khudakta lepkadabani Government of India ga naknena chatli khanjariba singnasu ngasi lamdamasida oirekliba fibam masigi yenglaga wakhal khanthaminabagi matam oire amaromda hojik naga amasung kuki furupki Micham kaya hostes oina fazindun leiriba ase nakal animakna thadokduna lamdamasida tangdu leitaba hanjal hanaba hotnabada mateng pangbiu hainasu mahakna makatana phongdokhi Hojik Manipur kangkhung saliba su amadi nansu da leiriu singasisu Comment India na check and balance raga makhoi bu khulai sina bakda to lekadawani aduga misam taruk phajal liba sing nagagi thadokpibo ke takaidana Pigi Sinau Sunju Taramari Pazali Tadoko and re appeal Tozari, the Manipur the Liba Manipuri Apena, Idam Ireba Izati, Singa Minasi Kaminasi, Kunai Ase, Asuka Pibum Sone, Magay Kudinda Equada, Polishing is a tone in the Maltani, Maram Aduna Idam Ireba Izati, Equana Kandakati Upilatum Tanzado, Ere, Yam Punamo, Ken Aquay Manipuri, Ama, Oina, Ano Manipumo, Ono Hanavada. Awon Manipur, in a Honda, Upper Manipur, in a Honda, a quay daita the Lominarasi have a home credit.